Olympian manga lenga nga taram na okre petrol diesel liter de lupa mari hantaragani CM ngasi Manipur lenga nga sinduna handak Tokyo Olympic Summer Games ta India gi mahut sinduna saruk yakiba lamdam asigi sanaroi Olympian manga ikai khumnabo utpagi thoram Khuman Lampak Indoor Stadium da pangthokre Thoromadu the Chief Minister N Biren, Union Minister of State Prahlad Singh Patel, Food Processing and Janajivan, Deputy Chief Minister, Youth Affairs and Sports Minister Letpau Hawkiv, amadi atay Minister yauna official kiana sarugyaki. Ngasi ikai khumnabu utkraba sanaroi sing adudi MC Mary Kom, Saikom Mirabai Chanu, Likmabam Susila, Pukrambam Susila. Amasung sanglakpam Nilakanta Butaram okpagaloinana lengak na lauthoki bagi matungina MC Mary Kom Likmabam Susila Pukrambam Susila amasung sanglakpam Nilakanta da pifam thokpa incentive sing khusinaki Hockey sanaroi Nilakanta amasung Susila amadi judo sanaroi Susila da lengak na makhoi ga chanaba thabaki appointment letter sing su khusinaki Olympic silver medalist Saikom Mirabai gi oinadi mahakna July thagi aroi basarukta mahakna Manipur da tholakpa matamda incentive amasung thabaki appointment letter hana khusinakhrabani ngasigi thoramadda Manipur gi Chief Minister N Biren na phongdokhibada state asida petrol amasung diesel gi mamal liter amada lupa mari gi changda hantharagani haina lauthokre petrol amasung diesel gi mamal liter amada lupa mari hanthabagi notification su athu matamda tholagani haiki atopa pawmana Assembly Miphamda the Manipur Hill Areas Autonomous District Council Bill 2021 puthokna bahona ba ipsane yaba ngamloi Hojik chathariba nongju miphamda the Manipur Hill Area Autonomous District Council Bill 2021 puthokna bahona riba si International Peace and Social Advancement ipsana yaba ngamloi Bill si Assembly gi floor da table tawdringai mamang dalamdam sigi stakeholder singatana duna yengminaba mathau tai Wafamsi ngasi ipsagi office ta pangmi singa unabada ipsagi vice president Khuraijam athawuna phongdokhibani mahangna makha taraduna bill asina Manipur gi apunbagi saktamda yamna chauna singnar yabagi bill oigani bill asi Naga amadi Kuki gi tokhaiba autonomous territorial council gi demand aduga chapmanare bill asi matam kyadagi Kanglaipak Manipur singna yadaduna leiraba taruk suba schedule da yauriba masak singa chapmanana yauri bill asina Kanglup Phurup khaidokningmagi hill area elected leader singi khujil thorang yauri Iramda masigi layoi khrabai paipu singna honaramba punbagi saktam sagatuna yarpiramba thausil sing punamak adubu arembada tahanba oiragani bill asi pass tawdingai da tare tara thokna khana minaba changi singdagi miyamgi mihut oiribani haiduna lakpiriba elected member singna leibak ngakminabagi mahutta machet thugainaba bill oina puthorakpasi tunglam chatta masigi mahei soidana phangani Bill asi lona puthokpagi mahutta miyam khangna puthokna bohonagadabani bill asina singi elected leader singna nakpak ta handuna election gi khudong chaba lawna bohonabani haina ipsana lawi assembly gi member oina leiriba khudingmaki mafamda ipsana thamjaningbadi hu selaba bill asi khanabagi mahutta karamna leibak asibu kannaba punsingadege haibada khanbiu haiki loinana bill asi gi mayokta ipsana miyam ga loinana thengnanaba sem sare haiki atopa pawmana Sahi tara nithoi amadi masigi mathaki angang singda sizinagada COVID vaccine approve tawkhre Leibak asigi oina sahi tara nithoi amadi masigi mathaki angang singda emergency gi oina sizinagada COVID-19 gi vaccine Jacob Drug Controller of India approve tawkhre Drug Controller of India approve tawkhiba COVID-19 gi vaccine Jacob asi sahi tara nithoi amadi masigi mathaki angang singda emergency gi oina sizinanaba Drug Controller of India approve tawrakpada Prime Minister nungai ba phongdokhibaga loinana hariba vaccine Jacob asina sahi tara nithoi amadi masigi mathaki angang sing COVID narakpada emergency gi oina lanthengna masina angang sing bu kannabagi damak achoba pangkal ama piragani haikre vaccine asi scientist singna matam sangna research tawraba matungda puthoklaga Drug Controller of India approve tawkhibani hairi amana Assam Sarkar na state adugi COVID hida kaptaba sing masak khangdokna numit humni gi oina yum da sangduna campaign chathaba haukhre hairi atopa pawmana government school singi intake capacity henget handuna mahiroi sing mahi tamba phangalu emsu Manipur lenga ki makha da Imphal manung da leiriba higher secondary school singda mahiroi singna masing yamna ming channa thomjilakpa si lenga kasina sauthok cheningai amani Lenga ki mahiloi singda loina mang mahi tamanna bapandam da yamna pamna tamnariba Imphal manung da leiriba higher secondary school singa sigi intake capacity masing hengat handuna mahiroi singa si lenga ki mahi singda tamba phanghanba ngamlabadi lenga kasigi oina su chauna mai pakpa madi Manipur miyam gi su yai phabo oiga doribani haina MSU gi Information and Publicity Secretary Wangkhai Mayum Rima Kantana thadorok paserol amada phongdoroli
सेरोल असिन मखा तारदुना ममांगदा एमसुना गवर्नर चीफ मिनिस्टर एजुकेशन मिनिस्टर अमदी एजुकेशन डिपार्टमेंट की ऑफिशियल सिंगदा हौखिबा अगस्त 3 दा मेमोरेंडम सबमिट तौदुना लेंगा की महिलोइसंग सिंगी इंटेक कैपेसिटी हेंगेट हंदुना महिलोइ सिंगी एकोमोडेशन ngamnanaba sem sanaba khangan khibsu leikrabani adubu emsu na thamkibo wafam singa si lengak na thabak ta onthoklamnabadi mahiroi singi thamoida mahimasing tamba phangloi daure haibagi mi paiba poknariwasi poknaramdabasu yai maramaduna lamdamasigi tungi yumbi oirakadoriba mahiroi singa sibu lengak ki loisangda tamhanduna lengak ki afaba mingchat ohenbiduna parent singi awabasu kokhanaba thorang sembiu mahiroi singi punsi kanbiu haina su serolasida phongdoragli